Laimakong Army Headquarter Campus tagi Laishram Kamalbabu mangkhibagi matangda High Court of Manipur na mityang changba hokre. Lagliba November 18 fawgi manungda Kamalbabu fangi fangde haibagi status report pikhatlaknaba Chief Secretary, Security Advisor, DGP, Home ge Commissioner, SP Imphal West amadi Sakmai Police Station ge OC da High Court na khanghankre. Hiram masida Impact News ke reporter RC Mangang Chamasung cameraman El Kabidagi akhanaba pawdamama. GSC Power Same Duna, Hariba, GOC, 57 Mountain Division Gi, GOC Masa, Unar Kanda, Mankriba, Nasipawa, Tiba Kangra Ladiba, Kamalbabu, Wine Kangradiba, Halasi, Putonga Bataxilabasu, Yamna, Data Laitaba, Baxi, Sanglapagi, CCTV camera, protest later Kanda Mark Tokibagi, Dunglaba, video protest later Marum, Kanda Maxi, Power, Tiba Kanga Krai Lady Bono, Mark. Chapsana Pangani having insurance, Piki Dabani, Adumlaba, insurance speaking about Matunda Makatana, Miamna, Pain of Miamna from the Lakando, Adumlaba, Pain the Bagi, from Chilapani, Loinana, Hariba, Mapamba Sidasu, Pain of Miamna, Lambi, Tingura Maruina, Hariba Miamna, Pamliba, Walker from Pamliba, Lambi, 57 Mountain Division Gi. Yamna maru iba lifeline oriba army sin ngal tar support sachin toriba lambi adumagni harib lambi asi army thokna big dum ngarang nujau mangdu oriba nujau sing si phaira kan da mokoi thokhalloi hariba miyo si puthok se bawdi tholoi habigi pen da wafam kya laikibuga loina na army gi maikai da su hariba mafam si ba boyar khar kan da miyo changlak talaba yam section thawang la khopgi mami aduri kar thabak suriba miyo asi puthok ngangwadoribra amasung manipur lainga kamsu india government na sumlaba miyo asi gi punchi kan ngangwadoribra natragana mahak hingna phangba ngamgadoribra haidudi miyam ni batari akoi ngarang koi hauji mangi ba myoi jigi matangda koi Sakmai police ta ju akoi FIR tawjagre da koi hauji phawbugi manung jida koi high court ta moi mathakta koi gi 57 mountain division gi JOC gi mathakta amadi koi gi Manipur gi DGP gi mathakta action lokhat pina ba haidna koi na court ta che thajaba matamda mokoina order copy amasu koi da khusinna bire aduna hauji changjiliba khongjang asi akoi hanba leiroi kaigumba mokoina action je tawbirakta taragadi akoi gi khongjang je hanba leitana adum makha tana changjin jagini